ꯃꯄꯥꯟꯗ ꯂꯩꯕ ꯆꯤꯟꯅꯥꯎ ꯃꯌꯥꯝꯒꯤ ꯄꯣꯠ ꯊꯥꯕ ꯍꯧꯔꯦꯀꯣ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯒꯤꯁꯦ ꯁꯤꯗ ꯄꯤꯖꯩꯁꯦ ꯑꯩꯅ ꯃꯣꯏꯕꯨꯡ ꯃꯆꯥ ꯑꯃ ꯄꯤꯔꯦꯀꯣ ꯗꯛꯁꯤꯅꯥꯕ꯭ꯔꯤꯇꯤꯒꯤ ꯃꯣꯏꯕꯨꯡ ꯂꯛꯁꯃꯤꯒꯤꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯝꯕ ꯃꯇꯝꯗ ꯐꯩꯀꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯄꯥꯏꯔꯥꯏꯠ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅꯀꯣ ꯁꯤꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯟꯁꯦ ꯑꯁꯇꯙꯥꯇꯨ ꯑꯣꯏꯅ ꯍꯥꯏꯔꯦꯀꯣ ꯑꯁꯇꯙꯥꯇꯨ ꯍꯥꯏꯔꯗꯤ ꯙꯥꯇꯨ ꯃꯥꯄꯟꯅ ꯁꯥꯕ ꯙꯥꯇꯨ ꯃꯥꯄꯟꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯅꯥ ꯂꯨꯄꯥ ꯀꯣꯔꯤ ꯃꯤꯁꯤ ꯑꯗꯩ ꯁꯅꯥ ꯍꯤꯗꯥꯛ ꯌꯣꯠ ꯂꯩꯔꯦ ꯖꯤꯡꯛ ꯂꯩꯔꯦ ꯇꯤꯟ ꯂꯩꯔꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔ ꯁꯦꯝꯖꯕꯅꯦꯀꯣ ꯑꯗꯣ ꯁꯦꯝꯕꯗꯁꯨ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯉꯦ ꯇꯥꯎ ꯌꯥꯗꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯞꯄꯗꯣ ꯑꯩꯈꯣꯏ ꯁꯅꯥ ꯍꯤꯗꯥꯛ ꯍꯥꯞꯄꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯍꯤꯗꯥꯛ ꯍꯥꯏꯔꯒꯗꯤ ꯃꯔꯀꯔꯤꯁꯦꯀꯣ ꯃꯔꯀꯔꯤꯁꯦ ꯍꯥꯞꯃꯟꯇꯅ ꯇꯥꯎ ꯌꯥꯗꯗꯅ ꯍꯥꯏꯗꯤ ꯊꯥ 2-3ꯗꯤ ꯆꯪꯉꯦ ꯁꯤ ꯀꯣꯏꯟꯁꯦ ꯑꯩꯅ ꯀꯩꯅꯣ ꯅꯪꯅꯕ ꯁꯦꯝꯍꯟꯖꯕꯅꯦꯀꯣ ꯑꯗꯣ ꯁꯤꯗ ꯃꯅꯤꯡꯗ ꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯔꯦꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯀꯤ ꯁꯦꯡꯒꯥꯎ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤꯒꯤꯅꯤ ꯏꯆꯦꯁꯤꯒꯤ ꯍꯧꯖꯤꯛ ꯄꯨꯂꯞ ꯊꯥꯒꯗꯕꯅꯤꯀꯣ ꯆꯦꯅꯤꯗ ꯊꯥꯒꯗꯕ ꯄꯣꯠ ꯑꯣꯏꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯒꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯄꯤꯕ ꯄꯣꯠꯁꯤꯅ ꯄꯣꯠꯂꯝ 23ꯅꯤꯀꯣ ꯍꯥꯞꯄꯤꯁꯦ ꯗꯤꯋꯥꯂꯤꯒꯤ ꯑꯣꯏꯅ ꯁꯤꯁꯨ ꯃꯥꯒꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯥꯔꯦꯀꯣ ꯁꯤꯒꯤ ꯁꯦꯡꯒꯥꯎꯁꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯉꯁꯥꯏ ꯑꯁꯇꯙꯥꯇꯨ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯅꯥ ꯑꯌꯦꯛ ꯐꯠꯇ ꯍꯥꯎꯊꯤ ꯉꯥꯛꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏ ꯗꯁꯥ ꯄꯁꯥ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯑꯁꯇꯙꯥꯇꯨ ꯊꯝꯕꯁꯦ ꯂꯥꯠꯄꯁꯦ ꯐꯩꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯑꯣꯏꯅ ꯑꯗꯣ ꯁꯤꯁꯦ ꯑꯁꯇꯙꯥꯇꯨꯒꯤ ꯀꯣꯏꯟꯁꯦ ꯀꯩꯅꯣꯁꯨ ꯂꯩꯒꯅꯤꯀꯣ ꯏꯝꯐꯥꯜꯗꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯆꯟꯗꯤꯒꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯝ ꯑꯩ ꯊꯤꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯀꯣꯝꯕꯣ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯦꯡꯛ ꯌꯨ